Tha asigi tarama thoida kuki khulai paiba singna JAKURADHOR karongda landarakhiba gi thodok adu yauna Jiribam Da Thokliba Irang adu National Investigation Agency NIA na Thijillagani HAIRI The Sentinel gi report amana hai New Delhi da leiba NIA gi headquarters amasung NIA Imphal branch na casing asi NIA gi special court amagi makhada paibani casing asiga mari leinaba file singa loinana kudam changdam khudingmak Pikhatlaknaba Jiribam amasung Borobekra police station da khanghankre panba yabadi NIA na special court NIA da cherol ama lan khattuna Jiribam district police da casing asiga mari leinaba document khudingmak pikhathannaba khanghanbiyu haina takshinkhibani tha asigi tara humdoida Central Home Ministry gi directive amagi makhada NIA na casing asi register tawkhibani NIA gi special public prosecutor gi matung inna ahan ba case oina November 13 da Borobekra police station da sakhangdaba khutlai paiba singna landarakhiba amadi JAKURADHOR karongda yum amasung dukan kaya mai thadoknambagi case yauri case adu NIA na Arms Act amasung Unlawful Activities Prevention Act ki section 20 gi makhada file tawkhibani hairi NIA na file tawba ani shuba case ta numit adumaktada JAKURADHOR karong amasung Borobekra police station da mathau tawriba CRPF ki personnel singda attack chatharakiba amadi thodok aduda CRPF ki personnel ama nomaina panduna sokpadagi silchar da pukhatuna lakanakibagi case adu yauri thodok aduda state police amasung CRPF ki maikaidagi su handuna pung amarom nomai kapnakibani thodok aduda sakhangdaba terrorist tara thawai yaudaba hakchang oina phangba ngamkhi makoiga loinena khusukulai kaya so fagatpa ngamkhi fagalaba khulai sing adugi manungda AK rifle ahum SLR nomai mari insas rifle ani rocket propel grenade ama pump action nomai ama nomai maru khara bulletproof helmet walkie talkie amadi mobile phone sing yawi hainasu NIA gi case asida palli amaromda NIA na file tawba ahum shuba case oina tha asigi taretta Josang Jim Kobi ama Jairol Pokpida leiba masagi yumda sakhangdaba khulai paiba singna mai thaduna hatoklambagi case adu na oiri case ahum ashigi matangda NIA na investigation chathanaba court na ayaba piba loinana casing asiga mari leinaba document khudingmak tha asigi kunithoi fawbugi manungda NIA da pikhatlaknaba Borobekra police station amasung Jiribam police station da court asina yathang tawthakibani